Nakal amarom da ngasi Delhi da paisandringai mangoina na ngasi AYUK Chief Minister N BIREN Chair LOUDUNA Maki Secretary ta LEINGAK PAIBADA YAOMINNARIBA Bjp Amadi Atei Political Party ki Rulling Mla Singa Punna Floor Coordinating Mifam Pangthokhre Hariba Mifam aduda kari khanakibage haiba chap chana khangdrabasu lakliba ningthokaba numitagi chataba haugadoriba taranithoi suba Manipur Legislative Assembly ki taret lak suba Mifam asigidamak wa khanaba oiramgani haina panari ngasigi Mifam aduda Punna ruling Mla kunmathoina saruyaki makhoi sing adugi manungda panba yabada Minister Thongam Viswajit Govidas Konthausam Haikam Dingo Khasim Vasum TH Basanta El Susindro Awangbong Niumai Dr. Sapam Ranjan Yauki Atopa Mla Singa Punna KH Ibomcha Safam Kunjakeshwar TH Syam Kumar Laisio Kaising Independent Mla K Ngapikani J Kumusa TH Sandi RK Imo SKV Abdul Nasir Dipu Gangmai S Prem Chandra K Shyam Mla U Devani Ngasigi Mifam aduda yaukidaba Mla Singdana Speaker TH Satyabrata Minister Y Kemchan Mla TS Radeshyam Tongbram Ravindro Sabam Nisikan Al Rameshwar Amadi Atei Kharasu yaukide